mayambu ahanmaktada warina chonggi maikidigi ikok nona taramna okjari haujuk tabirasi aikoina pujarakpa warida sosobi warigi kunmathoi suba tangka ngasi ka tangkaksidana warisina kari kamdoriba haibado mayam punamakna wari asi amuk puna taminarasi tabirasi sosobigi kunmathoi suba tangka ngaranga tangka adugi losilakka matamdani thabakna matu chormina tokibani adubu sak manaruba tawriba thabak khudimasing ase makhoi ga luna puliba sosobina tawribani haduna ayuk khuding sajen chminaba mamanaba ani duna sosobi ga makhoi puna sajen tawminari ngai mana tungolaga lering ngai matam asida makhoi ani changduna utuk paduna mabu kantharamani mabu phurga thalambani yamna sauna atiba wa kaya ma hairamlaga ani do chakhibani kaludi mataw sida yamna ngakre mahangna khamdokna bkhonakibani adubu khamdok ngam khitabani ani duna chakhiba matamda kaluna sauduna yamna kana lawi nakhoi miyoy banate miyoy ba moiraga aduguma phatta wakan khangedaba nati haduna yamna sauna lawki ani adudi kaluna haibu wa kaya adu taramdana adumak chakhirami sosobibu lengan nangke dorage nangke sum tawdabra ke sum tawdrabra haduna kaluna wa hangi sosobi chaina khara phawduna baram moraga makok khara ngori tarami khara budi phare kari gino makhoi ani na aingonda sunda ku tharisiba kari lebu jano kaluna khumi aisu khangde aisu akhal ta bangamde kari tawrabano nangbu makhoi da kari tawrubu yauge sosobi nam hai aidi makhoi da kari mata tawde aduga makhoi ani na atamnana aingonda ku tharisinadi kari gumba amadi soidana maki lerangmani hadana chingnaba lei makhoi kada yaukre kaluna wadu hairakpada makhoi ani wi yengi adubu makhoi ani di phanama lam chalamle lapkre law chalasi law masi gi marmamadi soidana maki legini ibani yengusi law masi imana boina punbagi kem tawdabani ko masi na hangi amot palai tharasira amot palai du kawraga masi wahansira sosobina adu tawbi yade makhoi gisu karigumba singnaba khara leibadagi karigumba nungaitaba khara leibadagi taram oiba yai madu khudimasing ado ibani changduna hana khangnaba honagadabani silaw hoi yadre isasi yungawba chap manakre hairang tawbagum tore law khara samulo asumna kaluna sosobibu samduna makhoi ani puna lae sosobina chana hairi ish asumna ga sajel lasi nungti chatpada asumna tawradi kuiroi he kuidu mandeba kaluna makhumi kaim khanganuse makhoi nungai taba kaya do khangna bhonarase nangna sadu narabanina wa yamna nganganu chalasilo asumna sum lakka matamda lambi matai ama su yoksilakli masida sum kari kam dori sahi miyai chalabi mauna hamana sosobi amadi kaluna laklibaduda yamna munna yenaga lerami makhoina sum lakpada asidalaw nabani sidalaw hadana khud khatuna kaushilai sosobi amadi kalu tama sangi kari takpi gadabana hadana hek wa hairubaga sosobi bu yengdana mamit adu law tholaga makhajai ta tharapani sosobi osh hargale tholaga tai kalu suma tawdu ubda gyan nam kare kari ginu tema asumna ko tharibade nang wangala kanu masigi nupa se nang dele nupa se yauna mathong chadabani hadana wa hari kaludi khangdabana tema mana kadaram lage is mana kadaram lage ka haini mangonda hango haduna kana lakutuna hari sosobisu wakhal ta bangamde nupi duna hai matung manaw angang singda aduku mathabado hek torok patarabadi nang kedogi yung nang ene kedogi yung haram laga nupi edo chakhirame masida su kalu madi sosobi wakhal ta adre sosobi ta senabak chamamnare kari nuni urbu khudimune aibu pupamone torisibo nati aibu kedograbnaba penjadabadagi sosobina asumna matom ta haijabani kaluna hai nang mahi masing yamna haibagi honabi lona aran thabak tawrabraba mini ngang sikagino mini suma torisi karigino haduna wa hari sosobi wakhal tade askalu aita senamak chamamnare la chalasilaw singai edu manak tamna chalasi karino habdi yengsilaw haduna ani ase yamathuna laami makhoi ni sum lakpada
ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯆꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯁꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯁꯣꯁꯣꯕꯤꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯊꯥꯔꯛꯏ ꯃꯁꯤꯗꯁꯨ ꯅꯥꯡꯒꯟꯗ ꯄꯥꯟꯕꯅꯤ ꯅꯥꯡꯒꯟꯗ ꯄꯥꯟꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯑꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯗꯣꯝꯕꯤ ꯎꯠꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤ ꯃꯁꯤꯗꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯑꯎ ꯑꯎꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯄꯪꯊꯥꯔ ꯊꯥꯔꯤꯁꯤꯕꯣ ꯀꯥꯂꯨ ꯀꯔꯤꯒꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯔꯛꯏ ꯀꯥꯂꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯦ ꯑꯁꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ ꯀꯥꯂꯨꯅ ꯍꯥꯏ ꯅꯪꯅ ꯃꯤꯉꯣꯟꯗ ꯅꯨꯡꯅ ꯊꯥꯔꯒ ꯅꯪꯅ ꯑꯗꯨꯃ ꯇꯧꯔꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯊꯥꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯕ ꯅꯨꯡ ꯑꯃꯈꯛ ꯈꯨꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯌꯥꯡ ꯊꯦꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯁꯨ ꯆꯩꯅꯥ ꯑꯗꯨ ꯃꯁꯤꯡ ꯈꯪꯗꯅ ꯐꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯂꯨ ꯊꯥꯎ ꯑꯩ ꯅꯨꯡ ꯑꯣꯟꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯁꯣꯁꯣꯕꯤ ꯑꯁꯦ ꯅꯨꯡ ꯑꯣꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯈꯨꯜꯂꯨ ꯍꯥꯏꯗꯨꯅ ꯈꯨꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯂꯨꯅ ꯅꯨꯡ ꯑꯗꯨ ꯈꯨꯜꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯪꯂꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯃꯅ ꯈꯔ ꯊꯥ ꯆꯩꯅꯥ ꯐꯥꯎꯗꯨ ꯀꯔꯤꯒ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯃꯅꯥꯛ ꯇꯝꯅ ꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯄꯥꯏꯔꯛꯄꯅꯤ ꯌꯥ ꯈꯪꯕ꯭ꯔꯥ ꯅꯪ ꯌꯥ ꯅꯨꯡ ꯑꯁꯦ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜꯁꯦ ꯊꯣꯛꯏ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯆꯦꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯡ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯦ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯆꯦꯟꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯔꯦ ꯁꯣꯁꯣꯕꯤꯅ ꯑꯣꯜꯂꯤꯕ ꯅꯨꯡ ꯑꯗꯨꯅ ꯆꯦꯜꯂꯨ ꯅꯪ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯂꯛꯅꯕꯣꯏ ꯊꯥꯗꯕꯤꯗ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯦꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯁꯟꯗꯣꯛꯂꯒ ꯏꯃꯥ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯊꯥꯕꯤꯗ꯭ꯔꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯣꯏ ꯅꯨꯡꯁꯤꯕꯣꯏ ꯊꯥꯕꯤꯔꯣꯏꯗ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤꯁꯦ ꯅꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯥꯂꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯩꯈꯤꯔꯝꯃꯤ ꯀꯥꯂꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯁꯣꯁꯣꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯨ ꯅꯪꯒꯤ ꯑꯁꯨꯝꯅ ꯁꯥꯌꯣꯟ ꯄꯪꯑꯣꯟꯗ ꯑꯣꯟꯕ ꯉꯝꯕꯁꯤꯗꯅꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯅ ꯃꯤꯠ ꯅꯥꯒꯗꯕ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯅꯪ ꯇꯧꯔꯝꯒꯅꯦꯕ ꯑꯗꯨꯅꯅꯤ ꯃꯈꯣꯏꯅ ꯊꯥꯔꯤꯁꯦ ꯆꯞ ꯆꯥꯏ ꯃꯈꯣꯏꯅ ꯅꯨꯡꯅ ꯊꯥꯕꯗꯣ ꯃꯄꯥ ꯆꯞ ꯆꯥꯏ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯟꯗꯅ ꯃꯥꯕꯨ ꯂꯛꯅꯔꯛꯏ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯍꯦ ꯑꯩꯅ ꯑꯣꯟꯕ ꯉꯝꯂꯕꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯗꯦꯅꯦ ꯅꯪꯅ ꯐꯥꯎ ꯊꯥꯖꯗ꯭ꯔꯕ꯭ꯔꯥꯅꯦ ꯀꯥꯂꯨꯅ ꯍꯥꯏ ꯊꯥꯖꯕꯕꯨꯗꯤ ꯊꯥꯖꯩ ꯍꯥꯏꯕꯕꯨ ꯃꯤ ꯑꯃꯅꯁꯨ ꯅꯪꯉꯣꯟꯗ ꯉꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯆꯤꯡꯅꯩꯕꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥꯊꯤ ꯇꯧꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯌꯥꯝ ꯊꯥꯖꯗ꯭ꯔꯕꯗꯤ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯌꯨꯝꯗ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤꯁꯦ ꯂꯥꯛꯏ ꯃꯈꯣꯏ ꯃꯃꯥꯗꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯅ ꯅꯠꯇꯁꯥꯅ ꯌꯦꯡꯉꯤ ꯃꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯁꯣꯁꯣꯕꯤꯗꯤ ꯑꯁꯣꯝꯗ ꯌꯦꯡꯅꯤꯡꯕ ꯀꯌꯥꯗꯣ ꯌꯦꯡꯕ ꯌꯥꯔꯣꯏꯗꯣꯔꯦ ꯃꯁꯤꯗꯒꯤ ꯀꯥꯂꯨꯗ ꯃꯥꯅ ꯌꯦꯡꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯀꯥꯂꯨꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯁꯣꯁꯣꯕꯤꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯁꯦ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯃꯅꯤꯡꯒꯤ ꯁꯤꯡꯒꯩꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯀꯅꯨ ꯑꯩ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯗ ꯍꯥꯏ ꯃꯃꯥꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯁꯣꯕꯤ ꯁꯤꯡꯒꯩꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯀꯥꯂꯨꯅ ꯑꯁꯣꯝꯗ ꯃꯃꯥꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯂꯥꯞꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯁꯤꯡꯒꯩ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯝꯂꯤꯕ ꯑꯔꯣꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯣꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯁꯥꯎꯔꯛꯂꯤꯕ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯅꯨꯡꯅ ꯀꯔꯝꯅ ꯊꯥꯔꯛꯂꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯈꯪꯅꯤꯡꯕꯗꯨꯅ ꯃꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯂꯥꯏꯁꯣꯟ ꯁꯣꯟꯅ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯃꯇꯦꯡ ꯑꯣꯏꯕ ꯄꯨꯡ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯡ ꯑꯗꯣ ꯇꯥꯟ ꯊꯥꯗꯨꯅ ꯊꯤꯜꯂꯒ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯡ ꯌꯦꯜꯂꯛꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯡꯕꯗ ꯁꯣꯁꯣꯕꯤꯅ ꯀꯔꯤꯅꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯗꯨꯁꯨ ꯑꯁꯣꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯥꯂꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯁꯤꯡꯒꯩꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ ꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯤꯕ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕ ꯁꯣꯁꯣꯕꯤꯕꯨ ꯎꯕꯗ ꯀꯥꯂꯨꯅ ꯇꯞꯅ ꯁꯣꯁꯣꯕꯤ ꯑꯅꯤꯔꯛ ꯀꯧꯔꯨꯕꯅꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕ ꯁꯣꯁꯣꯕꯤꯁꯦ ꯏꯃꯥꯎ ꯍꯥꯗꯨꯅ ꯂꯥꯎꯔꯛꯏ
ꯑꯗꯨꯒ ꯄꯠꯂꯦ ꯊꯣꯔꯛꯑꯦ ꯃꯥꯅ ꯈꯪꯕꯗꯨ ꯎꯕꯗ ꯀꯥꯂꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ ꯑꯦ ꯀꯔꯤ ꯈꯪꯂꯤꯕ ꯅꯪꯗꯤ ꯁꯣꯁꯣꯕꯤꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯇꯞꯅ ꯇꯞꯅ ꯀꯧꯔꯛꯂꯤꯕ ꯑꯩꯗꯤ ꯁꯣꯝꯗ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤ ꯀꯥꯂꯨꯅ ꯃꯈꯨꯝꯃꯤ ꯀꯩꯅꯣꯅꯦ ꯃꯍꯩ ꯆꯦꯜꯂꯕ ꯂꯥꯏꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯕ ꯅꯪꯁꯨ ꯑꯩ ꯈꯣꯟꯖꯦꯜꯗꯨ ꯈꯪꯕ ꯑꯣꯏꯔꯦ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯃꯤꯠ ꯎꯏꯁꯤꯜꯂꯤꯕꯅꯦ ꯑꯩꯁꯦ ꯇꯨꯡ ꯑꯣꯜꯂꯤꯕꯅꯦ ꯑꯁꯣꯝꯗ ꯈꯔꯅꯒ ꯃꯤꯍꯨꯟ ꯁꯨꯗꯕꯅꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯁꯤ ꯅꯣꯛꯅꯤꯡꯂꯛꯏ ꯀꯔꯤꯅꯣꯅꯦ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯦꯜꯂꯕ ꯃꯥꯅ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯀꯥꯂꯨꯅ ꯍꯥꯏ ꯅꯪ ꯑꯃ ꯏꯕꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯍꯩ ꯍꯩꯕ ꯖꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯀꯤꯒꯟ ꯆꯥꯎꯕꯒꯨꯝꯁꯨ ꯇꯧꯔꯤꯅꯦ ꯁꯦ ꯑꯩꯁꯨ ꯅꯥꯀꯜ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯣꯔꯥꯏꯒꯦ ꯌꯦꯡꯕ ꯉꯝꯂꯕꯣ ꯐꯪꯂꯕ꯭ꯔꯣ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯒꯗꯣꯔꯦ ꯑꯗꯨ ꯏꯃꯥꯗꯤ ꯀꯥꯂꯨꯅ ꯈꯨꯝꯃꯤ ꯏꯃꯥꯗꯨ ꯊꯣꯡꯒꯥꯜ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯃꯥ ꯊꯣꯛꯈꯤꯕ ꯇꯟꯖꯥꯗꯨꯗ ꯑꯩ ꯆꯪꯂꯛꯄꯅꯤ ꯁꯦ ꯏꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯤꯕ ꯀꯌꯥꯗꯣ ꯀꯔꯤ ꯂꯩꯕꯅꯣꯃꯨꯛꯇꯤ ꯌꯦꯡꯉꯨ ꯁꯣꯁꯣꯕꯤꯅ ꯑꯩ ꯌꯦꯡꯒꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯣꯛ ꯃꯨꯛꯇꯧꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯑꯃꯣꯠꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯝꯊꯤꯕ ꯂꯥꯏꯁꯤꯡꯗ ꯀꯧꯊꯣꯔꯛꯀꯅꯨ ꯑꯩ ꯑꯁꯣꯝꯗ ꯀꯟꯅ ꯁꯣꯟꯒꯦ ꯁꯣꯁꯣꯕꯤꯅ ꯑꯁꯣꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯜꯂꯗꯤ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯥꯂꯨꯁꯨ ꯃꯅꯥꯛꯇ ꯐꯝꯅ ꯐꯝꯅ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯔꯗꯤ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯅꯔꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯔꯦ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤ ꯃꯁꯥ ꯄꯨꯝꯕ ꯍꯥꯏꯔꯛꯂꯦ ꯃꯁꯥꯁꯦ ꯐꯔ ꯐꯔ ꯍꯦꯛꯇ ꯅꯣꯡꯂꯛꯄꯅꯤ ꯃꯥꯅ ꯅꯣꯡꯃꯗꯨ ꯎꯕꯗ ꯀꯥꯂꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯥꯂꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯂꯥꯏꯃꯨꯛ ꯇꯣꯡꯂꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤ ꯐꯅ ꯀꯟꯅ ꯋꯥ ꯍꯥꯏꯔꯕꯁꯨ ꯍꯟꯗꯛꯇꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯃꯁꯥꯁꯦ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯃꯀꯣꯁꯦ ꯃꯈꯥꯔꯣꯝꯗ ꯆꯞ ꯆꯞ ꯌꯨꯡꯊꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯣꯁꯣꯕꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯃꯁꯤ ꯐꯥꯎꯕꯗ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗ꯭ꯔꯦ ꯃꯁꯥꯁꯦ ꯑꯗꯨꯃꯛ ꯅꯣꯝꯂꯔꯤ ꯃꯁꯥꯁꯦ ꯑꯗꯨꯃꯛ ꯍꯥꯏꯔꯔꯤ ꯍꯨꯃꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯕ ꯍꯧꯔꯛꯏ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯏ ꯃꯃꯥ ꯂꯥꯛꯀꯗ꯭ꯔꯥ ꯃꯃꯥꯅ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯑꯃꯨꯛꯁꯨ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯁꯣꯕꯤꯁꯦ ꯃꯁꯥ ꯐꯅ ꯍꯥꯏꯔꯝꯂꯕꯁꯨ ꯃꯁꯥ ꯐꯅ ꯅꯣꯝꯂꯝꯕ ꯇꯥꯔꯕꯁꯨ ꯃꯥꯁꯦ ꯋꯥꯗꯨꯅ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯊꯥꯗꯣꯔꯛꯂꯒ ꯃꯁꯥꯗꯣ ꯐꯗꯥꯛ ꯇꯥꯏ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯃꯥꯕꯨ ꯂꯦꯡꯍꯟ ꯀꯩꯗꯧꯔꯒꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯕꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕ ꯁꯣꯁꯣꯕꯤꯁꯦ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠ ꯑꯁꯤ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯒ ꯌꯦꯡꯊꯣꯔꯛꯄꯗꯨꯅ ꯀꯥꯂꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯆꯥꯟꯅꯩ ꯁꯣꯁꯣꯕꯤꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯇꯝꯄꯥꯛꯇ ꯉꯍꯥꯟꯗꯨꯅ ꯂꯦꯡꯍꯟ ꯍꯧꯗꯣꯛꯂꯝꯕ ꯀꯥꯂꯨ ꯑꯁꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯃꯤꯠꯇꯨꯅ ꯏꯔꯥꯎ ꯂꯥꯎꯔꯦ ꯌꯦꯡꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯃꯤꯆꯥꯟꯅꯕꯗꯗꯤ ꯃꯍꯥꯛꯄꯨ ꯇꯝꯄꯥꯛꯇ ꯊꯜꯂꯝꯕꯗꯒꯤ ꯃꯈꯥꯗ ꯄꯨꯛ ꯊꯥꯗꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯀꯣꯛ ꯍꯥꯞꯇꯨꯅ ꯇꯥꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯑꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯂꯨꯅ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯀꯤꯕ ꯇꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯏꯁ ꯑꯩꯅ ꯁꯣꯝꯗ ꯀꯩꯅꯣꯝꯃ ꯐꯪꯕꯒꯤ ꯋꯥꯔꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯂꯩꯃꯥꯏꯗ ꯍꯛꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯔꯒ ꯂꯩ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨꯅ ꯍꯥꯏ ꯀꯔꯤ ꯐꯪꯂꯒꯦ ꯀꯔꯤ ꯎꯔꯒꯦ ꯁꯣꯁꯣꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯃꯍꯥꯛꯇꯨ ꯂꯥꯛꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯑꯩꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯁ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯁꯦ ꯋꯥꯈꯜ ꯂꯩꯇꯥꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨꯅ ꯀꯅꯥ ꯂꯥꯛꯑꯒꯦ ꯃꯍꯥꯛ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯗꯧꯔꯒꯦꯕ ꯁꯦ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯃꯗꯨ ꯖꯣꯟꯕꯤꯅꯤ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ ꯖꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩ ꯁꯥꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯑꯩꯕꯨ ꯃꯤꯅ ꯐꯠꯇꯅ ꯉꯥꯡꯅꯅꯕ ꯃꯥꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯥꯂꯨꯅ ꯃꯈꯨꯝꯃꯤ ꯃꯇꯨ ꯆꯣꯝꯕꯤ ꯃꯇꯨ ꯀꯌꯥꯝ ꯆꯣꯝꯒꯦ ꯍꯥꯏꯁꯤꯕꯣ ꯁꯛꯁꯨ ꯅꯪꯒ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯇꯨ ꯌꯥꯝꯅ ꯆꯣꯝꯕ ꯅꯣꯡꯁꯥꯗꯧꯅ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯕꯧꯗꯧꯅ ꯇꯧꯕ꯭ꯔꯥ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯑꯁ ꯅꯪꯁꯨꯕ ꯃꯃꯤꯡꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯕꯅꯤ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯅꯤ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤ ꯀꯔꯝ ꯇꯧꯅꯤ ꯃꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯅ ꯈꯨꯜ ꯑꯁꯦ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ
ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯩ ꯊꯤꯒꯦ ꯑꯗꯨꯒ ꯂꯣꯟꯅ ꯆꯠꯇꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯔꯔꯣꯏ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯀꯥꯂꯨꯁꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ ꯅꯇꯣꯝ ꯆꯠꯀꯅꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯅꯪ ꯏꯜꯂꯛꯀꯅꯨ ꯑꯩ ꯏꯇꯣꯝꯇꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯉꯥꯛꯊꯣꯛꯇꯕ ꯌꯥꯔꯣꯏ ꯅꯪ ꯌꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯈꯤꯗꯦ ꯀꯥꯂꯨꯅ ꯍꯥꯏ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯅꯪꯒ ꯂꯣꯏꯅꯕ ꯄꯨꯟꯕꯗ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯏꯊꯤꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯗꯧꯅꯁꯨ ꯈꯜꯂꯤ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯃꯐꯝꯗ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯌꯥꯎꯒꯅꯤ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯣꯁꯣꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯀꯥꯂꯨꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤ ꯊꯃꯣꯏꯗ ꯄꯦꯜꯂꯦ ꯊꯥꯖꯩ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯃꯍꯩ ꯍꯩꯕꯁꯨ ꯌꯧꯗ꯭ꯔꯤꯕꯅꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃꯗ ꯌꯥꯎꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯅꯪꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯣꯏ ꯃꯍꯥꯛꯇꯣ ꯃꯍꯩ ꯌꯥꯝꯅ ꯀꯟꯕꯅꯤ ꯃꯍꯩ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩ ꯂꯩꯔꯤꯉꯩ ꯅꯪꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯐꯠꯇꯕ ꯂꯥꯏ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡꯅ ꯈꯨꯗꯣꯟꯅ ꯊꯦꯡꯕꯁꯨ ꯌꯥꯔꯣꯏ ꯊꯦꯡꯍꯜꯂꯣꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯃꯥꯅ ꯊꯤꯔꯛꯄꯗ ꯀꯔꯝ ꯇꯧꯒꯅꯤ ꯀꯥꯂꯨꯅ ꯈꯨꯝꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯈꯨꯜ ꯑꯁꯤꯗ ꯐꯠꯇꯕ ꯑꯁꯤꯒꯨꯝꯕ ꯁꯥꯔꯣꯏ ꯑꯃ ꯂꯥꯛꯂꯒ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯋꯥꯍꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯋꯥꯍꯜꯂꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯈꯛꯇ ꯅꯨꯡꯉꯥꯏꯔꯒ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯛꯇ ꯅꯨꯡꯉꯥꯏꯔꯒ ꯀꯩꯗꯧꯅꯤ ꯐꯠꯇꯕ ꯀꯌꯥꯁꯦ ꯉꯥꯛꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯂꯥꯎ ꯄꯟꯊꯔꯒꯨꯝꯁꯤ ꯃꯍꯥꯛꯇꯣ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯦ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯥꯕꯨ ꯊꯤꯒꯗꯕꯅꯤ ꯌꯦꯡꯒꯗꯕꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯗꯤ ꯇꯧꯔꯦ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯑꯩꯒꯤ ꯁꯣꯁꯣꯕꯤ ꯁꯛꯇꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯈꯔ ꯋꯥꯒꯅꯤ ꯑꯗꯨꯅ ꯑꯩ ꯁꯛꯇꯝ ꯑꯃꯈꯛ ꯑꯣꯜꯂꯒꯦ ꯃꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯣꯜꯂꯒ ꯏꯕꯥꯅꯤꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅ ꯍꯥꯏ ꯀꯔꯤ ꯁꯛꯇꯝ ꯀꯔꯝꯕ ꯁꯛꯇꯝ ꯑꯣꯟꯒꯗꯧꯔꯤꯕ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯩ ꯅꯨꯡ ꯑꯣꯟꯒꯦ ꯈꯥꯎ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯍꯥꯞꯂꯒ ꯑꯩꯕꯨ ꯄꯨ ꯀꯥꯂꯨꯅ ꯍꯥꯏ ꯅꯪꯅ ꯅꯨꯡ ꯑꯣꯜꯂꯒ ꯑꯩꯅ ꯅꯨꯡ ꯑꯗꯨꯕꯨ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯨꯕꯗꯤ ꯍꯌꯦꯡꯋꯥꯏ ꯀꯔꯤꯒꯨꯝꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗ ꯅꯨꯡ ꯅꯠꯇꯕ ꯑꯃ ꯑꯣꯜꯂꯨꯁꯦ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯗꯗꯅ ꯍꯦꯛ ꯂꯪꯊꯣꯛꯂꯨꯕꯒ ꯌꯥꯎꯅꯤꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯩꯅꯧ ꯑꯣꯜꯂꯒꯦ ꯑꯗꯣ ꯅꯪ ꯀꯔꯤꯒꯨꯝꯕꯗ ꯍꯩꯅꯧꯅꯤ ꯀꯥꯏꯅ ꯆꯥꯒꯤꯅꯨꯀꯣ ꯑꯩ ꯍꯩꯅꯧ ꯑꯣꯜꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯨꯗꯛꯇ ꯁꯣꯁꯣꯕꯤ ꯑꯁꯦ ꯍꯩꯅꯧ ꯑꯣꯟꯈꯤꯔꯝꯃꯤ ꯍꯩꯅꯧ ꯑꯣꯜꯂꯒ ꯃꯅꯥꯛꯀ ꯇꯥꯔꯔꯦ ꯃꯗꯨ ꯎꯕꯗ ꯀꯥꯂꯨꯅ ꯊꯨꯅ ꯑꯣꯜꯂꯤꯍꯦ ꯍꯩꯅꯧꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯁꯣꯁꯣꯕꯤ ꯑꯁꯨꯝꯅ ꯀꯧꯕ ꯃꯇꯝꯗ ꯍꯩꯅꯧ ꯑꯗꯨꯒꯤ ꯃꯆꯤꯟ ꯃꯇꯦꯛ ꯑꯃꯒ ꯀꯥꯊꯣꯛꯑꯒ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯑꯣꯜꯂꯤꯅꯤ ꯑꯗꯨꯗꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯛꯑꯣ ꯆꯠꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩ ꯆꯠꯀꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯥꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯦ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯃꯃꯥꯅ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥꯂꯨ ꯊꯣꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯃꯈꯣꯏꯒ ꯍꯦꯛ ꯁꯥꯖꯦꯟ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯂꯩꯀꯥꯏ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯂꯨꯝꯖꯕ ꯂꯥꯛꯂꯝꯃꯤ ꯑꯅꯤ ꯑꯁꯦ ꯀꯥꯂꯨꯁꯨ ꯍꯧꯗ꯭ꯔꯦ ꯁꯣꯁꯣꯕꯤꯁꯨ ꯍꯧꯗ꯭ꯔꯦ ꯅꯨꯡꯉꯥꯏꯈꯤꯗꯕ ꯈꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯍꯧꯅꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯝꯁꯨꯛ ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯈꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛꯁꯨ ꯄꯥꯛꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯅꯨꯄꯤꯗ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯣꯠꯅꯖꯔꯤ ꯑꯁꯨꯝꯅ ꯂꯨꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯦꯞꯊ ꯄꯥꯛꯊ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯁꯣꯁꯣꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯂꯥꯛꯄꯅꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯂꯩꯔꯛ ꯑꯗꯨꯗ ꯂꯥꯛꯄꯁꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯎꯏ
ꯑꯃꯗꯨꯗꯤ ꯑꯁꯣꯝꯅ ꯁꯦꯞꯊ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯥꯅ ꯎꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗ ꯃꯥꯅ ꯂꯦꯡꯍꯟ ꯍꯣꯏ ꯑꯁꯨꯝꯅ ꯇꯧꯔꯛꯏ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯀꯩꯗꯧꯔꯦ ꯌꯦꯡꯉꯨꯗꯣ ꯁꯣꯁꯣꯕꯤ ꯂꯥꯛꯑꯦ ꯍꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯐꯠꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯛꯏꯅꯦ ꯑꯁ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕ ꯖꯥꯠꯂꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯥꯎ ꯄꯥꯛꯊꯁꯤ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯄꯥꯛꯊꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯄꯜ ꯑꯃꯈꯛ ꯂꯩꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯑꯅꯤ ꯑꯁꯦ ꯇꯞꯅ ꯆꯪꯗꯨꯅ ꯁꯣꯁꯣꯕꯤꯅ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯛꯊꯔꯒ ꯂꯩꯈꯤꯔꯝꯃꯤ ꯂꯥꯛꯂꯤꯕꯁꯤꯗꯤ ꯁꯣꯁꯣꯕꯤ ꯅꯠꯇꯦ ꯃꯇꯨꯆꯣꯝꯕꯤꯅꯤ ꯃꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ ꯃꯇꯨꯆꯣꯝꯕꯤ ꯃꯁꯥꯗꯨ ꯐꯜꯂꯒ ꯇꯞꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯃꯇꯨꯆꯣꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯈꯤꯗꯕ ꯃꯥꯜꯂꯦ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯅꯤ ꯑꯁꯦ ꯄꯥꯛꯊꯔꯒ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯏꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯃꯁꯦ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯃꯟ ꯈꯨꯝꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯂꯃꯟ ꯈꯨꯝꯕꯅ ꯁꯥꯊꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯐꯨꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯇꯤꯡꯅꯕ ꯐꯨꯔꯝꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯇꯨꯆꯣꯝꯕꯤꯅ ꯁꯨꯝ ꯆꯪꯈꯤꯕꯗ ꯑꯅꯤꯁꯦ ꯇꯞꯅ ꯊꯣꯔꯛꯏ ꯑꯩꯈꯣꯏꯕꯨ ꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯅꯔꯤ ꯌꯥꯝꯅ ꯊꯨꯅ ꯑꯅꯤ ꯑꯁꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯇꯨꯆꯣꯝꯕꯤꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯍꯜꯂꯁꯤ ꯂꯥꯎ ꯃꯝꯁꯨ ꯃꯝꯂꯦ ꯉꯁꯤꯁꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯅꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛ ꯑꯗꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯈꯣꯏꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯨꯆꯣꯝꯕꯤꯅ ꯑꯁꯣꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯇꯨꯆꯣꯝꯕꯤꯅꯁꯨ ꯑꯅꯤ ꯑꯗꯣ ꯃꯥꯡꯗ ꯈꯔ ꯂꯥꯞꯇꯅ ꯆꯠꯂꯤꯕꯗꯨ ꯎꯔꯕ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯃꯇꯨꯆꯣꯝꯕꯤ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯧꯏ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯇꯨꯆꯣꯝꯕꯤꯅ ꯈꯔ ꯂꯥꯞꯇꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤ ꯎꯔꯨꯔꯦ ꯑꯃꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯃꯗꯨꯁꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯎꯔꯦ ꯃꯁꯤꯗꯒꯤ ꯑꯅꯤꯁꯦ ꯆꯦꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯦꯟꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯕ ꯍꯧꯕꯗꯒꯤ ꯃꯇꯨꯆꯣꯝꯕꯤꯁꯨ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯍꯦꯟꯖꯜꯂꯛꯏ ꯍꯧꯖꯤꯛ ꯂꯩꯔꯛ ꯑꯁꯤꯗ ꯃꯤ ꯄꯣꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯇꯦ ꯑꯁꯨꯝꯅ ꯁꯥꯡꯂꯕ ꯂꯩꯔꯛ ꯑꯁꯤꯗꯒꯤ ꯑꯅꯤ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯔꯛ ꯃꯆꯤꯟ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯀꯥꯂꯨꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯑꯅꯤꯁꯦ ꯄꯛꯊꯠꯂꯤ ꯊꯠꯄ ꯃꯇꯝꯗꯗꯤ ꯑꯅꯤꯁꯦ ꯄꯥꯈꯠꯇꯨꯅ ꯇꯨꯔꯝꯃꯤ ꯀꯥꯂꯨ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯑꯅꯤ ꯑꯁꯤ ꯀꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯥꯎ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯇꯨꯃꯤꯟꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯑꯅꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯣꯁꯣꯕꯤꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯑꯩꯈꯣꯏꯕు ꯐꯨꯒꯗꯕꯒꯤ ꯍꯥꯠꯀꯗꯕꯒꯤ ꯇꯥꯜꯂꯛꯏꯁꯦ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯇꯧꯍꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯍꯥꯏ ꯋꯥ ꯉꯥꯡꯒꯅꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗꯨ ꯌꯦꯡꯉꯣ ꯂꯥꯎ ꯁ꯭ꯋꯥꯏꯒꯤ ꯃꯌꯥꯁꯤꯗ ꯄꯥꯛꯊꯁꯤ ꯂꯥꯎ ꯑꯗꯨꯅ ꯑꯅꯤ ꯑꯁꯦ ꯄꯨꯠꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯛ ꯃꯆꯤꯟ ꯑꯁꯤꯒꯤ ꯃꯄꯥ ꯐꯥꯎꯕꯗ ꯃꯇꯨꯆꯣꯝꯕꯤꯁꯤ ꯂꯥꯛꯏ ꯑꯗꯨꯒ ꯍꯟꯅ ꯇꯨꯟꯅ ꯅꯥꯀꯜ ꯑꯀꯣꯏꯕꯁꯤꯗ ꯌꯦꯡꯉꯤ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯕ ꯑꯃꯃꯨꯛꯁꯨ ꯉꯪꯕꯒꯨꯝ ꯈꯣꯡꯕꯒꯨꯝ ꯇꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯅꯤꯁꯦ ꯍꯦꯛꯇꯃꯛ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯀꯤꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛ ꯋꯥ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯆꯤꯟ ꯑꯗꯨꯝ ꯃꯦꯜꯂꯤ ꯋꯥ ꯉꯥꯡꯒꯅꯨ ꯀꯔꯤꯃꯠꯇ ꯇꯧꯒꯅꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯍꯥꯏꯔꯔꯤ ꯍꯧꯖꯤꯛ ꯑꯅꯤ ꯑꯁꯤꯅ ꯃꯇꯨꯆꯣꯝꯕꯤꯒꯤ ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯈꯔꯁꯤ ꯎꯔꯛꯄꯗꯒꯤ ꯑꯅꯤ ꯑꯁꯦ ꯀꯤꯕ ꯍꯦꯟꯒꯠꯂꯛꯏ ꯃꯇꯨꯆꯣꯝꯕꯤꯒꯤ ꯇꯝꯊꯤꯔꯕ ꯉꯪꯕ ꯃꯥꯒꯤ ꯁꯥꯊꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯏꯔꯪ ꯂꯪꯕ ꯃꯤꯠ ꯑꯅꯤꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯁꯤ ꯎꯕꯗꯗꯤ ꯑꯅꯤ ꯑꯁꯦ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯅꯤꯁꯤꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯛꯄꯗꯗꯤ ꯃꯈꯣꯏꯅ ꯄꯥꯈꯠꯂꯛꯄꯅꯤ ꯑꯃꯗꯨꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯤꯈꯤꯕꯅ ꯄꯌꯨꯡ ꯐꯥꯎꯕ ꯆꯤꯜꯂꯤ ꯑꯗꯨꯒ ꯃꯃꯣꯏ ꯐꯥꯎꯕ ꯆꯤꯠꯂꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯛꯊꯔꯒ ꯂꯩꯔꯤꯕ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯩꯅꯧ ꯑꯣꯜꯂꯤꯕ ꯁꯣꯁꯣꯕꯤꯗꯤ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯛꯇꯃꯛ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯌꯥꯗꯨꯗ ꯋꯥ ꯉꯥꯡꯗꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯔꯤꯕꯅꯤ ꯅꯝꯊꯤꯕꯅ ꯍꯦꯜꯂꯛꯄꯗꯗꯤ ꯀꯔꯝꯅ ꯈꯥꯡꯕꯗꯤ ꯉꯝꯒꯅꯤ ꯃꯥꯁꯨ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯃꯥꯜꯂꯦ ꯅꯝꯊꯤꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯁꯣꯁꯣꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯕꯁꯤꯗꯤ ꯀꯥꯂꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯉꯤ ꯀꯥꯂꯨꯅ
ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯨꯠ ꯑꯗꯨꯅ ꯍꯩꯅꯧꯗꯨꯗ ꯄꯣꯞ ꯊꯥꯏ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯈꯥꯡꯉꯝꯗꯕ ꯀꯅꯥꯅꯕꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯀꯤꯔꯤꯕ ꯀꯌꯥꯗꯨꯅ ꯈꯪꯗ꯭ꯔꯦ ꯁꯣꯁꯣꯕꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯣꯝꯗꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯃꯅꯥꯛꯁꯤꯗ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯀꯗꯧꯒꯤ ꯇꯧꯏ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯔꯒ ꯍꯦꯟꯅ ꯃꯅꯤꯡ ꯆꯠꯊꯣꯛꯇꯨꯅ ꯃꯈꯣꯏꯁꯨ ꯄꯥꯛꯊꯔꯒ ꯂꯩꯅꯅꯕ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯧꯏ ꯁꯣꯁꯣꯕꯤꯅ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯔꯤꯕꯨ ꯆꯥꯎꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯌꯥꯝ ꯊꯤꯟꯊꯣꯛꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯕꯥꯅꯤ ꯊꯥꯔꯝꯕ ꯅꯠꯇ꯭ꯔꯥ ꯈꯪꯒꯅꯤ ꯅꯕꯥꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯨꯜꯂꯨꯗꯨꯗ ꯄꯣꯞ ꯊꯥꯔꯝꯃꯤ ꯊꯥꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯀꯤꯈꯤꯕ ꯍꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯄꯣꯞ ꯊꯥꯔꯛꯄꯗꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕ ꯀꯔꯤꯒ ꯑꯣꯏꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯇꯨ ꯆꯣꯝꯕꯤꯁꯦ ꯈꯣꯟꯖꯦꯜꯗꯨ ꯏꯁꯦꯡ ꯁꯦꯡꯅ ꯇꯥꯔꯛꯄꯗꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯗꯣꯝꯗ ꯃꯈꯣꯏꯁꯤ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯍꯦꯛꯇ ꯑꯃꯨꯛ ꯆꯦꯟꯕ ꯍꯧꯕꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯤ ꯆꯦꯟꯅ ꯆꯦꯟꯅ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯍꯥꯏ ꯅꯪꯅ ꯊꯧꯒꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯣꯁꯣꯕꯤꯁꯨ ꯍꯩꯅꯧ ꯑꯣꯟꯅ ꯀꯅꯥꯅꯕꯨ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏꯁꯦ ꯐꯅꯌꯥꯝ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯃꯇꯨ ꯆꯣꯝꯕꯤꯅ ꯃꯈꯣꯏꯕꯨ ꯇꯥꯜꯂꯛꯄꯒꯨꯝ ꯇꯧꯔꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯂꯩꯔꯛ ꯈꯨꯜꯂꯛꯁꯤꯡ ꯑꯗꯨ ꯄꯪꯐꯥꯎꯗ ꯐꯥꯎꯔꯒ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯃꯤꯄꯣꯡ ꯀꯅꯥ ꯇꯥꯗ꯭ꯔꯕ ꯌꯨꯝ ꯇꯥꯗ꯭ꯔꯕ ꯂꯝꯕꯤ ꯑꯗꯣꯝꯗꯅꯤ ꯃꯈꯣꯏꯅ ꯆꯦꯜꯂꯛꯂꯤꯕ ꯁꯣꯁꯣꯕꯤꯅꯁꯨ ꯉꯁꯥꯏꯒꯤ ꯃꯇꯨ ꯆꯣꯝꯕꯤꯅ ꯊꯤꯕ ꯐꯪꯗꯅꯕ ꯇꯥꯜꯂꯛꯄ ꯐꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯍꯩꯅꯧ ꯑꯣꯟꯖꯔꯕꯁꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯥꯂꯨ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯍꯜꯂꯝꯗꯦ ꯂꯧꯕꯨꯛ ꯂꯝꯕꯤꯔꯣꯝꯗ ꯆꯦꯟꯕꯗ ꯌꯥꯝꯅ ꯋꯥꯗꯅ ꯆꯦꯜꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯐꯅꯌꯥꯝ ꯂꯥꯞꯈ꯭ꯔꯦ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯣꯝꯗ ꯉꯁꯥꯏꯒꯤ ꯃꯇꯨ ꯆꯣꯝꯕꯤꯁꯨ ꯑꯗꯨꯃꯛ ꯇꯥꯜꯂꯛꯄ ꯂꯦꯞꯈꯤꯗꯦ ꯇꯥꯔꯛꯂꯝꯃꯤ ꯁꯣꯁꯣꯕꯤꯅ ꯄꯥꯟꯕꯁꯤꯁꯨ ꯂꯝꯍꯥꯡꯒꯨꯝ ꯑꯃꯗꯅꯤ ꯃꯥꯅ ꯄꯥꯟꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯣ ꯐꯅꯌꯥꯝ ꯂꯥꯞꯂꯕꯅꯤ ꯌꯨꯝ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨꯒ ꯂꯥꯞꯅꯔꯕꯗꯒꯤꯗꯤ ꯁꯣꯁꯣꯕꯤꯅ ꯀꯥꯂꯨꯗ ꯂꯦꯞꯄꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯀꯥꯂꯨꯁꯦ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯆꯦꯜꯂꯤꯕꯗꯨꯁꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯃꯝꯅꯒ ꯃꯝꯕꯅꯤ ꯂꯝꯕꯤ ꯑꯁꯤ ꯒ꯭ꯌꯥꯟ ꯉꯥꯎꯔꯦ ꯀꯗꯣꯝ ꯆꯠꯀꯗꯧꯔꯤꯕꯅꯣ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯗꯨꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯉꯥꯛꯇꯪ ꯑꯣꯏꯅ ꯄꯥꯈꯠꯈꯤꯕ ꯀꯌꯥꯗꯨꯅ ꯍꯥꯏꯅꯔꯤ ꯀꯥꯂꯨꯅ ꯍꯥꯏ ꯃꯁꯤꯗꯗꯤ ꯂꯥꯛꯅꯤꯡꯕ ꯂꯥꯛꯂꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯉꯥꯛꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕꯅꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯁꯣꯁꯣꯕꯤꯁꯤꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯥꯂꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯇꯥꯜꯂꯛꯂꯤꯕ ꯂꯥꯛꯂꯤꯕ ꯁꯛꯇꯝ ꯑꯁꯦ ꯁꯣꯁꯣꯕꯤ ꯅꯠꯇꯦ ꯁꯣꯁꯣꯕꯤ ꯁꯥꯔꯤꯕꯅꯤ ꯃꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯁꯛꯇꯝꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯅꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯋꯥꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯁꯣꯁꯣꯕꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯔꯤ ꯁꯣꯁꯣꯕꯤ ꯅꯠꯇꯦ ꯍꯥꯏꯕ ꯁꯣꯁꯣꯕꯤ ꯁꯥꯕ ꯁꯣꯁꯣꯕꯤꯒ ꯁꯛ ꯃꯥꯟꯅꯕ ꯁꯛꯇꯝꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯤꯅ ꯑꯅꯤꯗꯨꯅ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯍꯥꯏ ꯃꯥꯅꯦ ꯁꯣꯁꯣꯕꯤ ꯁꯥꯕꯅꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤ ꯍꯥꯏꯔꯤꯕꯗꯣ ꯑꯆꯝꯕꯁꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯑꯋꯥꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯔꯤꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯅꯈꯣꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯈꯨꯜ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯀꯅꯤ ꯃꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯣꯕꯤꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯆꯦꯜꯂꯕ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯦ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯋꯥꯍꯟꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯂꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯕꯥꯅꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯅꯕꯥꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯅ ꯍꯥꯏ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯩꯔꯒ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕ ꯌꯦꯡꯉꯨꯗꯣ ꯃꯥꯒꯤ ꯃꯃꯤꯠ ꯑꯔꯪꯕꯁꯤꯗꯤ ꯃꯤꯠꯁꯤꯗ ꯎꯕ ꯐꯪꯂꯦ ꯑꯗꯨꯃꯛ ꯂꯥꯛꯂꯔꯦ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯥꯂꯨꯅ ꯍꯥꯏ ꯀꯔꯤꯃꯇ ꯇꯧꯔꯣꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯍꯥꯛ ꯅꯛꯁꯤꯜꯂꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯍꯟꯈꯤꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯃꯇꯨ ꯆꯣꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯃꯛꯇꯗ ꯃꯇꯨ ꯆꯣꯝꯕꯤ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯡꯗ ꯃꯇꯨ ꯆꯣꯝꯕꯤꯅ ꯂꯦꯞꯂꯒ ꯂꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤꯒꯤ ꯁꯛꯇꯝ ꯕꯥꯂꯝ ꯑꯗꯨ ꯃꯥꯜꯂꯛꯇ꯭ꯔꯦ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯐꯝ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯞꯅ ꯑꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯦꯟꯅ ꯀꯤꯍꯜꯂꯒꯦ ꯍꯦꯟꯅ ꯋꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ
ꯃꯥꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯀꯥꯂꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯥꯅ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯠꯂꯤꯕ ꯃꯥꯒꯤ ꯍꯩꯅꯧ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯥꯏꯗꯣꯔꯛꯂꯒ ꯍꯩꯅꯧ ꯑꯁꯤꯒ ꯉꯁꯥꯏꯒꯤ ꯃꯇꯨꯆꯣꯝꯕꯤꯒꯤ ꯃꯤꯆꯥꯅ ꯍꯟꯕꯒꯤ ꯃꯇꯧ ꯑꯃꯈꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯨꯆꯣꯝꯕꯤꯅ ꯁꯛꯐꯝ ꯐꯅꯌꯥꯝꯅ ꯑꯣꯜꯂꯕꯁꯨ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯑꯣꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯅꯥꯛ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯂꯛꯏ꯫ ꯁꯣꯁꯣꯕꯤ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯕ ꯇꯥꯔꯕꯁꯨ ꯈꯣꯡꯂꯝꯕ ꯇꯥꯔꯕꯁꯨ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯑꯣꯜꯂꯝꯂꯕꯁꯨ ꯃꯇꯨꯆꯣꯝꯕꯤ ꯃꯥꯒꯤ ꯁꯛꯐꯝ ꯇꯝꯅ ꯇꯝꯅ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯅꯤꯡ ꯇꯝꯅ ꯇꯝꯅ ꯍꯜꯂꯤ꯫ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯍꯩꯅꯧ ꯑꯁꯤ ꯂꯣꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯇꯨꯆꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯒ ꯁꯣꯁꯣꯕꯤꯅ ꯁꯥꯎꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯂꯥꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯉꯁꯤꯁꯨ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯀꯌꯥ ꯑꯗꯣ ꯑꯩꯅ ꯀꯔꯤꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯅꯪꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯆꯠꯈ꯭ꯔ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯈꯣꯏ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃ ꯃꯥꯟꯅꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯣꯕꯤ ꯑꯩꯒꯤ ꯃꯩ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯇꯝꯃꯨ, ꯅꯍꯥꯛꯀꯤ ꯃꯄꯨ ꯂꯨꯀꯦꯗ ꯇꯝꯃꯨ꯫ ꯁꯣꯁꯣꯕꯤ ꯂꯩꯔꯤꯉꯩ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯃꯇ ꯂꯥꯛꯀꯅꯨ, ꯀꯅꯥꯃꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯈꯧ ꯄꯣꯡꯅ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯇꯨꯆꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯆꯣꯝꯕꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯉꯥꯏꯕꯤꯌꯨ, ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫